Lakhipur online puthok saba October ki tang kun mari sagol se numit ki Khomjinba Pao tabirase ahanbada maroi Pao Bangladesh Manipuri Sahitya Sangsad na Rajkumar Kamaljit ki chahi chama subamapok common thorom pangthokadori Kasar jila da offline amadi online da lottery sanaba tingbatham kre Ising ijaw na toina awaba mayok na riba Silchar Tarapur si bari lambi ki namthaba saruk sing chahiya sige manung da sem sabaloy silagani Nonglay nungsit dana Urisa amadi West Bengal ki sametru torban tamna nga sisilakadori Jiribam District Table Tennis Association ki founder joint secretary CH Bikramjit na laikitapada awaba pangthokre amasung Nepal da hujik chathariba Sub Women's Championship da Bharat semi final da khongthangjin kre Haujik mapungoi Pao tabirase Bangladesh Manipuri Sahitya Sangsad na Tripura ki saknairaba social activist Lakhipuronline Rajkumar Kamaljit ki chahi chama subamapok common thorom pangthokadori hayeng October ki 15 irai numit Silet Sahitya Sangsad hall da thorom ase pangthokani thoramda Bangladesh Manipuri Sahitya Sangsad ki president AK Saram na thorom mapoigani Silet Sahitya Parishad ki president Kabi Pulin Roy amasung Vishwa Bangla Sahitya Parishad ki president Rahana Ma Sabir Chaudhary Monina guest of honor oibigani thoramga mari leinana Kabi Sammelan amasu sin langli Panbayai Tripura ki wangmada ahan boina Sahitya Thaupanglupna Manipur lenga ki Directorate of Information and Public Relation DIPR amasung Rajashree Bhaikachandra Cultural Foundation Manipur aduga Manipuri Sahitya Parishad Tripura ga kusamnaduna haukiba October ki tang kunda Rajkumar Kamaljit ki chahi chama subamapok common thorom Imphal da maipakna pangthoki thorom aduda Manipur lenga ki Art and Culture Commissioner Sri M Joy IAS na chief guest oiraga Manipuri Sahitya Parishad Tripura ki President L Bir Mongol amasung Bhaikachandra Cultural Foundation ki Vice President Gurumayum Ranjit Sharma na guest of honor oina saruk jabiki Sathau Loop ki advisor Sahitya Academy Awardee Sarat Chanthiam na president oiki Thoromga mari leinana RK Tarunjit na Laikhitraba mapabung RK Kamaljit ki punsida yumpham oiba larik ama supongki Thoromda life and works of RK Kamaljit haiba hiramasida Tripura ki Wangkhem Biramongol amasung Manipur ki Mutua Bahadur na wangangki Thoromga mari leinana AIR Imphal ki hanagi director Dilip Mayangbam na chair lauraga pangthokiba saireng saidinabagi thoramda Tripura amasung Manipur gi aiba aibi kuntrarom na saruk yakhi saireng saidinaba thoramda Tripura dagi Konsam Atul Sija Molina Elmina Khetrimei Madhavi amasung Thoksom Subhona saruk yakhi haina Agartala dagi phangba pawasina hairi Pabungse Pabungi wakal ni views ati tiga kara kitang kena bra adu nabu mayam ngasi cinta di sini adu ngasi di pabung ilai kita may masang pa sina ay kita uta ay mapok kumungole asma to mate lari pakte musudan mana nasiba tuhura ay pabung dan mutek sorry cek aja Guwahati High Court ki yathang amagi matungina Kasar jila ki District Magistrate Mridul Yadav na October ki 19 to thokpa cherolamada jila asida offline amadi online da lottery sanabada athingba thangkre asiguma makal ki thabak thorom chathabada permission pidanaba akanba cheksinwa pirakre athingba asigi mayokta thabak chathabba singi mathakta akanba charak pigadori makata na laukthoktriba phawba jila asida athingba silaikigani hairi Mitei Mayek Diploma Course ki ahum suba batch ki admission hangdok chare akuba marol khangbining masingna mobile number 6001257599 natraga 8011710052 natraga 6000287544 number asida paw phawna bina bahairi Ising ichaw matamda toina awaba mayok nariba Silchar Tarapur si bari lambi ki namthaba lambi ki saruk chahi asigi manungda sem sabaloi silagani haina Silchar gi MLA Dipayon Chakrabarti na thajaba pikre ngarang jumsa kaisa numita Tarapur si bari lambi ki meter chani ga tara wangkhatpa
elevated road sem sananabagi piling ithabak hawatpagi thoromama ngarang pangthokre lane ani leigadaba meter 12 pakadaba lambi asigi nakal anida meter ama makhai gi footpath amasu leigani sinking zone gi mafam asi makhatana awaba mayokna danaba Mukhyamantri Himanta Biswa Sarmana high tech construction da thabak sinakre haire masigidamak lupa crore 53 kaithokle hainasu MLA na phongdokhi। তো আজকের দিনে অত্যন্ত আনন্দ লাগছে যে মাননীয় মুখ্যমন্ত্রী অতি গুরুত্ব দিয়ে গোটা আসাম রাজ্যকে যেভাবে গুরুত্ব দিয়ে কাজ করছেন বরাক তার বাইরে না, সেটা আজকে আরেকবার প্রমাণ হলো। আর শিলচরের এই সিঙ্কিং জোনে পার্মানেন্ট সলিউশনের জন্য তিনি 210 মিটারের একটি এলিভেটেড রোড এখানে নির্মাণের জন্য হাইটেককে পাঠিয়েছেন। তো হাইটেক এই কাজ শুরু করেছে 5 সেপ্টেম্বর থেকে। এই 5 সেপ্টেম্বর থেকে কাজ শুরু করার পর এই যে ডাইভারশন রুটটা যেটা এই সাবওয়েটা হচ্ছে। আর আমি আপনাদের সকলের মাধ্যমে শ্রদ্ধা সকল জনসাধারণকে, এত অঞ্চলের শ্রদ্ধা জনসাধারণকে আমি অনুরোধ করতে চাই, আমরা জানি যে যদিও কন্ট্রাক্টর আমাদেরকে বলেছেন 8-9 মাসে শেষ হয়ে যাবে, কিন্তু আমার মনে হচ্ছে যে বছরখানেক সময় লাগবে। Bay of Bengal gi mathakta low pressure oirakpa sina akanba nonglei nungsikta onthoraktuna ngasi Orissa amadi West Bengal samudra mapanda yaurakadori Dana haina mingthonba nonglei nungsida sina pungda kilometer chama dagina chamaga kun phawbagi changda akanba nonglei nungsit silakpa yana leiri masina maram oiraga Orissa gi samudra mapanda leipa mafam singdagi mi puthokpa loikhre School college thong lonsin khre ngami sing samadruda kumdanaba amadi samadruda leiriba ngami sing saphagadaba mafam singda lehenanaba khangan khre National Disaster Response Force NDRF ki miyoi sing mikupna hom singna laikre loinana Lanmi Navy amasung Coast Guard ki mi kanba amasung mateng pangnanaba team sing thawrang tawduna leire West Bengal ki district tareta October ki 19 dagi October ki 13 phawba school suti lauthokre Asomda leibak asigi ainga saloisangna Assam Manipuri yauna awang nongpokki mapam-mapamda akhak arawga loinana mayai oiraptagina akanba nong churaba yai hairi Jiribam District Table Tennis Association ki Founder Joint Secretary ki thaupu biramba CH Bikram Sidna masagi anaba manam aram oiraga manung matam sadana chaliba October tha sigi tang kunda laikhitabada mahaki mafamda awaba madi ikai khomnaba utpa oina ngarang nungthil pungahu makhai taba matamda Chandrapurda leiba TS Somarendro Allies Oken gi sangkaida awaba phongdokpagi thoroma pangthokre thoromaduda Jiribam District Table Tennis Association gi executive body members sing sarukjakhi matungda Lakhipur da leiba laikhitrabagi sangkaida chatuna imung manungi awaba da sarukyamina-khre Russia gi Kazan da pangthokliba 33 suba BRICS mifamda ngarang Bharat ki Pradhan Mantri Narendra Modi ga China gi Rashtrapati Xi Jinping ga unakre lisingani ga kunda Bharat China ngamkhai gi wathok sing waroisin puraknanaba yanaba porakki ba wafam singi matangda wari sanaduna santi amadi ingtapa thugaidanaba honabagi maruoiba adu Pradhan Mantri na phongdokhi laibak ani na tangdu leitana maruk mapang oibagi mari lehenbana malengbi santi amadi chakhotpa porakpada afaba ithilpi gani haina luchingba ni na phongdokhi mifam gi session ani makta Pradhan Mantri Narendra Modi na wangangki 33 suba BRICS mifam maipakna pangthokpagi damak Pradhan Mantri na Rashtrapati Vladimir Putin gi mafamda thagatpa phongdokhi Lagliba October gi 18 da malengbi leibak chama gi yankhai henbana saruk yaduna mapan suba Ayurveda Day gi thorom pangthokadori Ayurveda Innovation for Global Health haiba theme da Ayush Mantraloy na New Delhi gi All India Institute of Ayurveda AIIA da thoromadu pangthokani Nepal da hujik chathariba SAF Women's Championship ta Bharat nangarang aroiba group stage match ta Bangladesh ki makhutta goal ama ahum da maithi horabasu Bharat semi final da khong thangjin khre Bharat ki oina amata ngairaba goal adu captain Ngangom Balana chankhi lagliba October gi 28 nongmaijing numita semi final sanaraga final na October gi 19 da pangthokani Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna
बांग्लादेश मणिपुरी साहित्य संसदना राजकुमार कमलजीत की चाही चामा सुब मपोक कुमन थोरम पांगथोकदौरी कासार जिल्लादा ऑफलाइन अमदी ऑनलाइन दा लॉटरी सानबा थिंग थमख्रे इसिंग इचाउना तोयना आवाबा मायोकनरिबा सिलचर तरापुर से बारी लंबी की नमथबा सरुक सिंह चाही असिगी मनुंगदा सेम साबा लोइसिलगने नोंगलै नुंगसित दाना उड़ीसा अमदी वेस्ट बेंगल की समुद्र तोरबान तमना ngasi सिचिलकदौरी जिरीबाम डिस्ट्रिक्ट टेबल टेनिस एसोसिएशन की फाउंडर जॉइंट सेक्रेटरी CH बिक्रमजीत लाइकितबदा आवाबा फोंदोखरे नेपाल दा हुजिक चथरिबा सब वुमेन्स चैंपियनशिप दा भारत सेमीफाइनल दा खोंथांजिनख्रे लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।